ngasi numida waram phongkhiba tungan ba Manipuri siphongsing amasung thokhiba thawdwa thoksingdagi maruoibi ipausing mayamna thamjagi ahanbada ipsana sinduna mau impal temporary market set numinini subna sathagadaba sit sengbagi thoram hawdokre Safe Art Project Environment haiba thimda International Peace and Social Advancement ipsana sinduna numinini subna sathagadaba cleanliness campaign ama impal gi mau impal temporary market set kabole kaida ngasidagi hawdokre Directorate of Environment and Climate Change Samnaraka Pangthokiba Lunan bagi campaign asida Mau Impal Market Coordinating Committee Mau Union ki mihut singamadi IPSA gi lubloi singna sharugyaki ngasi campaign aduga mari leinana IPSA gi General Secretary and Sanajawban phungdokibada Mau Impal Market asi Manipur gi emotional integrity di yumpham oiraga Manipur lainga ki ayabaga loinana semgatkiba kaithelni masi oirakna bohona bil sahi kya sangna mau market asi mafam kaya da hongduna kaithel asi famkibani aduba haujikti lainga temporary oirabasu tangtaba mafam ama pibiduna ngasi phawba salaiduna lakli mafam asi luna na thamna bohona bada Manipur miyam gi sawraba thaudang sangi akoibada potpham phamliba maru oina street food stall sing hangdokpiduna Shendalambi oiriba singna su luna na potpham sing phambiduna mafam asibu luna na sijnabiu amasum pot leiba lakpiriba miyamna su luna na thamna bohona bada cooperation pe piu hain apple tawri panbayabadi haidiba luna bagi campaign si haying July mapanda Directorate of Environment and Climate Change ki Director T Brajukumar athoba mithunglen oiduna miyam gi mifam amaga loinana loishingani haidi amaromdana Lukrabi amasu mama mapa leitraba singda seng yenthokpagi thoram pangthokre Widow and Orphan Resource Development Trust gari awang laikai ki makada trust asigi member oiribi khangaboktagi and Sakhi Devina TRIO Development Club Khangabok Part 2 Mayai Laikai Samnaraga Khangabok the Ladiba Lukrabi amasum kana laijadraba punna nupi miyoi shamli kharhen bada Seng kizi manga yenthokpagi thoram ama khangabok part 2 gi mipun changna pangtokre thoram aduda BADSCO khangabok ki hanagi president oiriba National Scientific Innovation Award Dr. Khundrakom Akoishanana Sipcase WORDT gi lusingba and Gonindrona president aduga trust asigi founder ne Vijaya Devi branch manager TS Surendra Masum SW Sikhangabok ki hanagi president K Ranjitna guest of honor sing oina saryaki tharamadura sip guest ki worol piratna Dr. K Akoishanan hakibada sembiba mapuna nupa amasum nupi haina sembirakli akhoi miyoiba singi damakta nupi oibi sing asigi punama asi mapu roibada lei hainaribani aduguma punamak oiramba mapu roiba aduna laikhidrabada lukhrabi singda chalaba singi damakta di taibang pauna si punamak aremani Lukra oihorabi ma ki mafamda harau nungaiba phajaba kezaba migi apha nungaida saruk yaba kari amata laijadrabani ma ki khudang pifam tairabani khajai sairungsu mahingna thalabani asuguma punamak arem oikhrabi lukhrabi gi sangsar masa oiba oibi singda anawa sangsar ama thamlai akoisna na hai lukhrabi oiribi singi marakta khunaida nupi hingduna Masa sumo malem gi mang singnaba maga loinana mithoi mihen bo helakpa kaya masu oiri asiguma lukhrabi singa sina sek suduna migi khulang chatuna masa gi humang mamal na sen tanjaraga masa semduna ISIP scientist na singba awang thaki mahai phangba masa kya semli hani su paus na makatarakli atopa paumna kanglaipak news tengbang lupna lupali singkun gi senpham mateng pangkhre Haukiba Jun Thagi Tang Taraga Taruk Nomaizing English Singaniga Kungamari Numita Imung Manungi later Lairavan Maramoidana Amadi Pikliba Masani Bulairik Tamhanba Ngamna Bohona Vada Tabak Shubo Setpadagi Yum Taktagi Taraga Koki Sarta Kahena Sokibana Maramoiraga Hausi Si's Hospital the Aruba people Amada Laying Patap Setaduna Ladiba Sarangtem Amarja Singa Seikuntraga Mari Salungpum Mamang Lekai Imung Manunda Ngasikang Laipak News Tengbang Luki Taumi Singna Lupali Singkungi Sanpam Mateng Pangkre Tengbang Bigi Thoramadu the Kanglaipak News Tengbang Luki Publicity Secretary Rose Maibam Hakibida Awana Tarab Imung Singda Lup Asigi Taumi Singna Angamangamba Lupa Yankayamadi Samadang Werabasu Angamating Pangaduna Asawa Sanpam Ama Sagatuna Pang Ngamzabage Tamoid Ngamzabagi Tamoid Apim Napui
Makhatana miyamna lupki thaumi ama oibiduna tola tarabasingidamakt angama mateng pangmina saiki atopa pauna kaksingda maira paiduna khulau kya laukri kaksingi tuan ba club taraga mapan apunba all kaksing coordinating committee AKCCC kaksing sinduna kaksing dalari imalup amadi atay lup kaya galoy na namiyay sa kaya na sarugyaduna ngarano midang khulau kya laukri kaksingi tuan ba laikay kaya dagi tulak pa mayra paibi kaya na tulak tuna National Highway 137A gi kaksing kaitil lairaba ibudaw nauhal lai laibungda pullaba matung miyamna amatuina Manipur athupa matamda tangdulai taba purau Manipur gi apunbagi saktam kaibi yaroi khulnga ko volunteer fabi yaroi Manipur athupa matamda National Register of Citizens NRC sanhalu India lengakna Manipuri kuki narcotic sing muthalu amasum Manipur imana yaifari haiba khulaw singlauki amaromdana Rising Sun Club na tawbimal khangbu lakli Saliba tha sigi tang amadigi hauna Manipur gi mafam kyada nong leptana subana maram oiraga Rising Sun Club Thongju Waikhom Khongnang gi area da Imphal Torel gi mafam taret nipan henbada launambal kaibi yabi gi asauba akiba ma mayuk naramba do Thongju AC gi MLA Thongam Bisorjit Kairau AC gi MLA Laurembam Rameshwar yauna Thongju Part 2 gi hanigi Pradhan Thongju ZP gi member Kyamgai JP gi administrator What members sing Arambai Tingol Union Kunganipan by Kungamapan gi volunteers sing Manipur University KSA unit ki members sing club sing gi members sing namating panglapagi dama Rising Sun Club ki makedi gi tawimal khangbulakli masigi mathakta ising na thumjin badagi awab taraba madi relief camp sing da leiriba imung kudimakta kaksing tabam Devabarta Sharmana Horticulture Manipur University Relief Committee amasum Bharat Vikas Pariyat Manipur na Dr. Suras Prakash Ji Jayantiga Mari Laina Pangtokpa Seba Pakhawar gi saruk am oina awaba taraba imung singna sa thanaba polam kaya pibida pagitamaktasu club asigi maikedi gi harauba madi tobimal khangbu lakli atopa pawno Govinda ji gi kang singbagi thorom maming tegoina pangthokre Lamdamasid Dharmagi amadi Mausadagi Satharakliba Kumayama Oiriba Rath Jatra Kang Singbagi Tharamasi Shri Govinda Zita Pangtukli Adumainama Hausik Lamdamasid Oirib Irang Shin Maramoiraga Kahena Harau Kumayama Tharamasi Pangtukidri Mamang Tagi Wena Shri Govinda Zidagi Lai Leng Toklaba Matung Kang Singbagi Tharam Pangtuki Ningta Kongda Liba Gopinath Radha Mandap Amadi Iskon Mandiris Tharamasi Maming Tagi Wena Lai Tharam Singbagi Ayuki matamda Seminist and Beren amadi MLA sing saruk yaduna Shri Govinda ji gi khubamda thoramasi gi mari lenana pangthokpa artikat pagi thoram saruk yakhi amaramna thoramasi na lakpa gi iroina na Manipur gi governor Anusya Uike amadi Seminist and Beren gi makai digi su lamdamasi gi miyamda yepawzal pirakli amaramdana annual facilitation program pangthokre Youth Sporting Club Khudong Laikai Kyam Sipai Thobal na Sei Khudingi Leptana Satharakpa Annual Facilitation Program 2024 pangthokre Class 10 amadi 12 exam da Laikai si ki khwaidigi mark wang na phangwa mahairoi nipan amadi national amadi international course amadi player ahumda ikai kumna bu utpana mapung phaba thoromaki thoramadu hanigi UCM gi president social worker Y Navasandra Singhana Sipges Senior Citizens Case Thambal Ngau Singha Amadi Thobal Municipal Council gi Ward number 15 gi Councillor N Shanti Devi na mathangsina President Amadi Guest of Honor Oiki Y Navasandra Singhana YSC Club na Mahiroy Amadi Inkhalakliban Hasingda Manapi duna puning thogat piba sina hayeng asauba miwe amamam oiraklaba matamda marebak maramdam ningba amadi lamdam asigi afaba thabak kya tawrakani habigi thajaba phongdoki Makasa Tarakpo na to papawman Rahul Gandhi ki Manipur Khongsat ki mangoy na kuki sing na jaribam na nomay kapsilakre Kangla pawda na sumna report tawri Opposition leader Rahul Gandhi ki Manipur Khongsat ki mangoy na ngasi ayu angan mada kuki khulai paibi sing na jaribam districta nomay kapsilakre Thawdo asigi matang na press na pangma pawman hai ngasi ayu pung ohum khra helak pada kuki khulai paibi sing na Tamenglong district ki Tauksem subdivision gi manungsan ba Paitol kuki khuligi lengang pokpi tamna nomai ron kayam barum kapsilaki Thawdo do thokpaga marak nakpada leiba commando yauna security force ki personnel sing maphamatu tamna mine protected vehicle single loina sangsinki maphamadu security force amadi kuki khulai paibi singi marakta ngahak nomai kapnaki
Apapa makhalgi khulaising sizinaduna kuki singna satharakiba attack aduda मायना प्रोटेक्टेड व्हीकल पानखी अदुमपु हौजु फाउबगी ओइना थोइदोकपा असो अपनगी पाउ लेत्रबसु सेंट्रल फोर्स की पर्सनल सिंगना कुकी खुलाई पाइबनी सिंगनबा मियोइ सिंग फारग पुखिबगी वीडियो अमा सोशल मीडिया ओइरकली कुकी खुलाई पाइबी सिंग सथरकी अटैक अदुगा इकान कानदना जिरिबमगी एरिया दा लेरिबा मायरा पाइबी इमा इबेल क्या मफम मदुरा संगसिलखी इमा सिंग अदुना गोलाट होलगी सामुपुनबी बाजार मनाक्ता असम राइफल्स की पर्सनल सिंग सतोक्सिन पिखी मफम असम राइफल्स की सीओ लाक्तुन इमा सिंह अवाई अखुम तौनखी है थौदो मरी लेना लिसिंग जिरीबम की वुमेन्स विंग की कन्वेनर सोयबम रेणु पाउमी है कुकी खुलाई पाइबसिंगना फाइटोल सथरकी अटैक अदु नोंग कन्न सुबा मरमना मैके अदोमदगी करमना मैके अदोमदगी नो हाइब खांगमखिदि मफम स्टेट फोर्स की पर्सनल संगसिलुबा कुकी खुलाई पाइबसिंगना मखातन अटैक तौरखी मफम अदुवाइदा लैबा असम राइफल्स की पर्सनल सिंगना करिगिदम कुकी खुलाई पाइबसिंग अदु फाबा गमद्रिबनो हाइना मखातन फोंदोखी पनबा याबदि ngasi pung kharagi khongchata Manipur da lakhiba opposition leader Rahul Gandhi na Kasar Pholartol gi Markholen amadi Jiribam Higher Secondary School da hangba relief camp gi inmate singa unaduna wari watai sanaba laikhrabani hanisu paushi da makhatana su phungdorakli amaromdana anauba puwari simkhri Assam Rifles Center of Educational Excellence ARCEE na Axis Bank amasum National Integrity and Educational Development Organization NEDOga pulaga sindana urkulda puna sathakiba nupi masa singi net examination gi residential coaching da sarugya khiba nupi masa kunthra ga turuki manungda kunga mangana examination asida mai paktun anoba puwari ama semmangamkhre tentana sumna thamjaragi myam du haujiko inadi myam paw si matang se lusinjaragi amasum myam pun anoba update ngamina senesu channel sigi mekiri gi myang famda makhatana thamjari